Manipur da popi Thabana Pirakliba Cheithengsing US President Joe Biden da Khanghankhre Manipur gi chingi mafam khara da popi Thabana maram oiraga environment ta piriba kaiba sing amade drug mari leinaba business sing na piriba amangba singi matangda maitai diaspora and supporter na United States of America gi President Joe Biden da open letter ama haukiba thangja numit ta pikre maitai diaspora and supporter na pisin khiba open letter adu da hai President Joe Biden na G20 summit saruk yaba lakhiba dubu taram na okpaga loina na khongsat aduna India amasung USA anigi marakta leiriba chetpa mari adubu su thagat pa phongdokhe G20 summit ta malem gi oiba lusingba kayana khanakibagom Indo Myanmar border asida hauzik laisad uriba sigi matangda akanba midyang singsille isu asi India khaktagi natana malem gi oiba security amasung environment ki oiba chauba isu kaya oirakle Chingi district sing da pak sana popi tharakpa sina akoi bagi khalda achauba akaiba lairakpaga loinana soil erosion thoktuna ecosystem da achauba akaiba pirakle masina nongju nungsada achauba ahongba laktuna lau singu da phauba akaiba pirakhe India ge state ama oiriba Manipur da Myanmar da ge cross border illegal immigration tawragliba sina power struggle national security amasung apikpa phurup sing mangan naba thabak thauram kaya paikhalakle Masi matam sana yang silawda batarabadi laibak asi khaktagi natana malem gi oina chauba singnaba oirakane America gi president ama oina isu asigi matangda malem gi miyamda paujel pidabadi Manipur da hojik thengnariba awaba se international mateng phangduna laibak asigi security da kaiba lehelakadabadage ngakthokba ngamgane yengsinba leitana North East India da sangsilagliba drugsing asina India gi nahasing mangan ba khakta natana national security da chauba singna ba ma oirakle Indo Myanmar border ase drug trafficking gi yamna mafam chaba ma oirakli haire global stage asida nahaki thodang sauna leibana nahakna isu asigi matangda pukhatpa matamda international gi oiba midyang sanghan bangam gane masina laibak ani gi marakta leiriba mari adu hena kangkhadan baga loinana afaba malem ama semgat pangam gani haiba wafam thamle Open letter to Prime Minister of India Narendra Modi, Minister of Home Affairs Amit Shah, Minister of External Affairs of India, Chief Minister of Manipur N. Biren, Vice President of USA Kamala Harris, Secretary of State USA Anthony John Blinken amasung United States House of Representative ki Congressman R.O. Khanadasu kopi thakhe